ꯖꯦꯀꯣꯕꯅ ꯑꯇꯃꯥ ꯈꯥꯏꯗꯣꯛꯆꯗꯣꯏ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯚꯥꯏ ꯈꯔ ꯆꯤꯡꯁꯜꯂꯨꯏ ꯁꯨꯃꯥꯏꯅ ꯃꯇꯣꯝꯗ ꯁꯤꯖꯕꯁꯦ ꯀꯨꯏꯔꯦꯕ ꯎꯗꯕ ꯔꯣꯖꯔꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯥꯔꯨꯝ ꯃꯌꯥꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯣꯟꯖꯦꯜꯗꯨ ꯇꯞꯅ ꯉꯥꯡꯂꯛꯄꯒꯤ ꯃꯈꯣꯜꯗꯤ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯗꯨ ꯂꯧꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ ꯇꯥꯡꯅ ꯄꯣꯄꯣꯛ ꯃꯄꯣꯛꯅꯤ ꯃꯊꯪ ꯃꯄꯣꯛ ꯄꯣꯛꯅꯤ ꯄꯣꯏ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯝꯅ ꯇꯧꯅꯨꯅꯨꯖꯥ ꯍꯩꯄꯥ ꯁꯥꯔꯅꯨ ꯁꯤꯅꯤꯡ ꯇꯧꯔꯤꯅꯤ ꯇꯥꯡꯅ ꯄꯣꯛꯄ ꯃꯄꯣꯛꯅꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯄꯣꯛꯅꯤ ꯄꯣꯏ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯧꯅꯨꯅꯨꯖꯥ ꯍꯩꯄꯥ ꯁꯥꯔꯅꯨ ꯁꯤꯅꯤꯡ ꯇꯧꯔꯤꯅꯤ ꯍꯩꯄꯥ ꯁꯥꯈꯤꯕꯁꯤꯅꯥꯕ ꯚꯥꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯁꯦ ꯍꯩꯗꯤ ꯌꯥꯝ ꯀꯜꯂꯛꯆꯩ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯁꯨꯁꯥꯏꯠ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯨꯖꯩ ꯍꯣ ꯄꯥꯝꯃꯨꯕꯤꯔꯨꯔꯅꯣ ꯍꯤꯡꯕꯗ ꯋꯥꯔꯕꯩ ꯑꯣꯏꯔꯝꯅꯤ ꯀꯩꯗꯧꯒꯦ ꯅꯨꯄꯤꯗꯨ ꯀꯞꯅ ꯀꯞꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯁꯦ ꯅꯪꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯑꯣꯏꯈꯤꯅꯕ꯭ꯔꯥ ꯗꯥ ꯔꯣꯖꯔ ꯅꯪ ꯄꯦꯜꯂꯣꯀꯣ ꯔꯣꯖꯔꯒ ꯄꯜꯂꯛꯄꯗꯨꯗ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯅꯪꯅ ꯃꯤ ꯑꯣꯜꯂꯒ ꯌꯥꯝ ꯑꯣꯠꯄꯤꯔꯨꯔꯕꯣ ꯁꯤꯕꯣ ꯇꯥꯅꯤꯡꯗꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯨꯄꯤꯗꯨ ꯀꯞꯅ ꯀꯞꯅ ꯊꯧꯔꯤꯗꯨ ꯃꯉꯛꯇ ꯀꯟꯅ ꯌꯦꯠꯁꯤꯜꯂꯒ ꯎꯊꯛꯇ ꯀꯥꯔꯝꯃꯤ ꯑꯗꯨꯒ ꯆꯣꯡꯊꯔꯛꯏ ꯍꯦꯔꯣ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯗꯨꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈ꯭ꯔꯦ ꯅꯨꯄꯤꯗꯨꯅ ꯃꯁꯥ ꯂꯦꯡꯕ ꯍꯦꯛ ꯂꯣꯏꯔꯛꯄꯗ ꯊꯋꯥꯏ ꯑꯗꯨ ꯇꯞꯅ ꯊꯣꯔꯛꯏ ꯖꯦꯀꯣꯕ ꯀꯥꯔꯟ ꯇꯥꯅ ꯋꯦꯜꯀꯝ ꯁꯤꯁꯇꯔ ꯅꯨꯄꯤ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯦ ꯅꯣꯏ ꯑꯅꯤ ꯀꯅꯥꯅꯣ ꯑꯩꯕꯨ ꯅꯨꯄꯤꯅꯦ ꯍꯥꯏꯗꯅ ꯑꯃꯝꯕꯒꯤ ꯇꯥꯟꯖꯥꯁꯤꯗ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯅꯨꯄꯤ ꯍꯥꯏꯕ ꯖꯤꯕꯁꯤꯗꯤꯕꯀꯣ ꯑꯉꯛꯄꯅꯦ ꯁꯤꯔꯐꯥꯎ ꯁꯛ ꯇꯥꯈꯠꯄꯁꯤꯕꯨ ꯀꯃꯥꯏ ꯁꯦꯝꯃꯛꯄꯅꯣ ꯁꯤꯕꯣ ꯁ꯭ꯋꯥꯏꯗ ꯀꯅꯥ ꯂꯨꯃꯤꯅꯣ ꯀꯥꯡꯁꯤ ꯈꯤꯡꯂꯒ ꯈꯣꯡꯒꯣꯏꯅꯧ ꯍꯥꯏꯕ꯭ꯔꯣ ꯖꯦꯀꯣꯕꯅ ꯍꯩ ꯅꯨꯄꯤ ꯅꯪꯒꯤꯖ ꯃꯥꯡꯍꯜꯂꯒ ꯂꯧꯕꯨꯛꯇ ꯍꯨꯟꯗꯣꯛꯑꯝꯃꯨꯔꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯁ꯭ꯋꯥꯏꯗ ꯍꯨꯔꯥꯟꯕ ꯑꯅꯤꯅ ꯐꯥꯒꯗꯧꯔꯦ ꯀꯟꯅ ꯂꯥꯎꯅꯦ ꯅꯄꯥ ꯅꯄꯨꯗꯣ ꯇꯥꯅꯕ ꯏꯆꯟ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯆꯪꯁꯤꯜꯂꯛꯀꯅꯣ ꯇꯨ ꯌꯦꯡꯉꯣ ꯅꯪꯁꯦ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯗꯣꯛꯅꯔꯕꯅꯤ ꯅꯨꯄꯤꯗꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯖꯕꯅꯤ ꯑꯣꯟꯊꯣꯛꯇꯨꯅ ꯊꯋꯥꯏꯗꯨ ꯇꯨꯡꯍꯜꯂꯒ ꯉꯛꯅ ꯅꯠꯇꯦ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯕ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯩꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯤꯕ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯕꯤꯂꯥꯁꯤꯅꯤ ꯀꯅꯥꯒꯤ ꯕꯤꯂꯥꯁꯤꯅꯤ ꯑꯩꯗꯤ ꯄꯨꯖꯥ ꯀꯧꯋꯦ ꯂꯥꯟꯖꯗ꯭ꯔꯕꯤ ꯑꯩꯕꯨ ꯀꯩꯒꯤ ꯍꯥꯠꯂꯤꯕꯅꯣ ꯑꯩ ꯕꯤꯂꯥꯁꯤꯅꯤ ꯅꯠꯇꯤꯌꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯄ꯭ꯔꯃꯣ ꯑꯩ ꯄ꯭ꯔꯃꯣ ꯅꯠꯇꯦ ꯍꯥꯏꯌꯦꯗꯅ ꯏꯃꯥ ꯅꯨꯄꯤ ꯃꯆꯥꯗꯨ ꯋꯥ ꯍꯦꯛ ꯀꯞꯊꯣꯔꯛꯏ ꯖꯦꯀꯣꯕ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯅꯪ ꯔꯣꯖꯔꯒ ꯀꯥꯏꯅꯕꯒꯤ ꯅꯇꯣꯝꯅ ꯁꯨꯁꯥꯏꯠ ꯇꯧꯖꯔꯤ ꯅꯠꯇ꯭ꯔꯣ ꯍꯦ ꯒꯙꯥꯒꯤ ꯊꯋꯥꯏ ꯅꯨꯄꯤꯗꯨ ꯀꯞꯄꯒ ꯂꯦꯞꯄꯤ ꯀꯔꯤ ꯔꯣꯖꯔ ꯑꯃꯨꯛꯁꯨ ꯀꯞꯄꯤ ꯀꯞꯅ ꯀꯞꯅ ꯃꯥꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯔꯜ ꯑꯊꯨꯝꯒꯨꯝꯕ ꯂꯧꯕ ꯌꯥꯕ ꯂꯧꯔꯒ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯈꯤꯕꯅꯤ ꯄꯨꯝꯅꯃꯛꯁꯦ ꯃꯍꯥꯛꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛꯄꯨꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯏꯁ ꯂꯦꯝꯅ ꯊꯥꯔꯣꯏ ꯀꯥꯏꯅ ꯀꯅꯥꯅꯣꯝꯒꯤ ꯗꯥꯏꯂꯣꯛ ꯑꯃꯁꯨ ꯌꯥꯝ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯑꯁ ꯚꯥꯏ ꯇꯣꯛꯈꯤꯗꯧꯔꯒꯦ ꯏꯆꯟ ꯑꯩꯒꯤ ꯃꯤꯡꯁꯨ ꯔꯣꯖꯔ ꯀꯧꯋꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯊꯋꯥꯏꯅꯤ ꯑꯩꯅ ꯂꯩꯔꯩꯕꯥꯛꯀꯤ ꯊꯋꯥꯏꯒꯤ ꯀꯦꯞꯇꯦꯟꯅꯤ ꯃꯍꯥꯛꯅ ꯖꯦꯀꯣꯕ ꯀꯧꯋꯦ ꯅꯣꯔꯣꯛꯀꯤ ꯊꯋꯥꯏꯒꯤ ꯀꯦꯞꯇꯦꯟꯅꯤ ꯁꯦ ꯅꯪꯒꯤ ꯇꯤꯀꯦꯠ ꯃꯁꯤ ꯃꯥꯡꯍꯟꯒꯅꯨꯀꯣ ꯅꯪꯒꯤ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯂꯗꯨꯅ ꯑꯃꯨꯛꯁꯨ ꯀꯞꯆꯔꯛꯏ ꯖꯦꯀꯣꯕꯅ ꯏꯄꯪ ꯍꯦꯛ ꯄꯪꯂꯗꯅꯕ ꯑꯗꯨꯃꯥꯏꯅ ꯇꯣꯝꯅ ꯁꯤꯖꯗꯧ ꯁꯔꯨꯛꯄꯨꯗꯤ ꯔꯣꯖꯔꯗꯣ ꯍꯥꯠꯇꯣꯛꯑꯝꯃꯨ ꯌꯥꯗ꯭ꯔꯣ ꯅꯨꯄꯥꯒꯤꯗꯃꯛꯇꯕꯨ ꯊꯋꯥꯏꯒ ꯊꯥꯔꯗꯅ ꯌꯦꯛꯅꯕ ꯑꯃꯠꯇꯁꯨ ꯍꯥꯠꯂꯒ ꯁꯤꯔꯧ ꯌꯥꯗ꯭ꯔꯣ ꯂꯩꯍꯧꯔꯣ ꯅꯣꯏ ꯌꯨꯝꯒꯤꯅꯦ ꯁꯥꯏꯖꯤꯟꯗ ꯇꯣꯡꯂꯨꯔꯣ ꯚꯥꯏ ꯉꯁꯤꯗꯤ ꯃꯤ ꯁꯤꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯃꯦꯁꯦꯖ ꯀꯝꯇ ꯂꯥꯛꯇ꯭ꯔꯦꯕ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯪꯁꯨ ꯆꯠꯂꯣꯀꯣ ꯍꯣꯏ ꯚꯥꯏ ꯊꯋꯥꯏ ꯑꯅꯤꯃꯛꯇꯨ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯅꯈ꯭ꯔꯦ ꯔꯣꯖꯔꯅ ꯂꯩꯔꯤꯕ ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯃꯐꯝꯅꯤ ꯖꯦꯀꯣꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ 24 ꯑꯋꯥꯔ ꯑꯗꯨꯝ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯃꯈꯣꯜꯇꯅ ꯅꯤꯜꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯒ ꯖꯦꯀꯣꯕꯇꯤ ꯄꯣꯊꯥꯕ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ
ꯍꯤꯡꯆꯥꯕꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯣꯠ ꯅꯩꯔꯤꯕ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯏ꯫ ꯀꯦꯞꯇꯦꯟ, ꯍꯟꯗꯛꯇꯤ ꯃꯤ ꯐꯠꯇꯕꯁꯦ ꯄꯥꯛꯅ ꯁꯤꯔꯛꯇꯦꯅ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯐꯠꯇꯕꯈꯩꯁꯦ ꯎꯃꯣꯔ ꯑꯣꯏꯔꯒ ꯂꯩꯔꯦ꯫ ꯑꯐꯕꯈꯩꯅ ꯌꯥꯝ ꯀꯟꯅ ꯁꯤꯕ ꯑꯃ ꯀꯟꯅ ꯆꯠꯅꯍꯧꯔꯤꯌꯦ꯫ ꯑꯩꯈꯣꯏ ꯅꯣꯔꯣꯛꯁꯤꯗ ꯐꯠꯇꯕꯒꯤ ꯊꯋꯥꯏꯁꯦ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯣꯏꯁꯤꯟꯗꯧ ꯄꯥꯝꯃꯨꯗꯅꯕ ꯈꯥꯏ ꯈꯥꯏ ꯂꯩꯔꯕꯅꯤ꯫ ꯉꯥꯏꯌꯨ ꯉꯥꯏꯌꯨ, ꯍꯩ ꯉꯥꯏꯈꯣ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯍꯥꯟ ꯅꯣꯡꯃ ꯁꯤꯔꯛꯄ ꯅꯨꯄꯤꯗꯣ ꯔꯨꯝ ꯅꯝꯕꯔ ꯀꯌꯥꯗ ꯂꯩꯒꯦ? ꯔꯨꯝ ꯅꯝꯕꯔ 20ꯗ ꯂꯩꯕꯅꯤ꯫ ꯏ ꯇꯩꯔꯕ ꯐꯤ ꯃꯌꯥꯝꯗꯣ ꯁꯣꯛꯔꯤꯕꯅꯤ꯫ ꯐꯠꯇ꯭ꯔꯁꯨ ꯑꯗꯨꯃꯗꯤ ꯐꯖꯩꯅꯦ ꯍꯥ, ꯈꯥꯏꯔꯨꯈꯤꯒꯦ꯫ ꯖꯦꯀꯣꯕ ꯔꯨꯝ ꯅꯝꯕꯔ 20ꯗ ꯂꯥꯛꯏ꯫ ꯅꯨꯄꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯀꯞꯅ ꯀꯞꯅ ꯏ ꯇꯩꯔꯕ ꯐꯤꯔꯣꯜ ꯁꯨꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯀꯞꯅ ꯀꯞꯅ ꯐꯤ ꯁꯨꯔꯤꯕꯗꯨ ꯎꯔꯛꯂꯦ꯫ ꯖꯦꯀꯣꯕ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯁꯛ ꯏꯐ ꯍꯦꯛ ꯐꯖꯒꯩ ꯍꯤꯡꯆꯥꯕꯤ ꯀꯦꯔꯦꯛꯇꯔ ꯆꯦꯜꯂꯨꯔꯕꯅꯤꯅ ꯅꯣꯔꯣꯛꯇ ꯇꯥꯔꯦꯅꯦ ꯍꯥ꯫ ꯁꯥꯔ, ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯗꯣꯏꯔꯣ? ꯃꯄꯣꯛ ꯑꯃꯃꯨꯛ ꯄꯣꯛꯂꯔꯣꯏꯗ꯭ꯔꯣ? ꯅꯣꯔꯣꯛꯇ ꯂꯩꯕ ꯅꯣꯏꯗꯤ ꯃꯄꯣꯛ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯈꯔ ꯂꯩꯔꯒ ꯎꯠ ꯑꯣꯟꯈ꯭ꯔꯗꯧꯅꯦ, ꯃꯇꯝ ꯋꯥꯠꯂꯤꯕꯩꯅꯦ꯫ ꯎꯠ ꯑꯣꯟꯅꯤꯡꯗ꯭ꯔꯒꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯁꯤꯔꯣ? ꯌꯥꯏꯌꯦ ꯁꯥꯔ꯫ ꯏꯁ, ꯌꯥꯏꯌꯦ ꯁꯥꯔ ꯀꯥꯏꯅ, ꯆꯠꯂꯣꯍꯦ ꯍꯤꯡꯆꯥꯕꯤꯁꯤꯗꯤ꯫ ꯑꯩꯗꯤꯅꯦ ꯑꯐꯕ ꯅꯨꯄꯤ ꯂꯧꯗꯣꯏꯅꯦ, ꯅꯪꯒꯨꯝꯕꯤꯗꯤ ꯂꯧꯔꯣꯏꯀꯣ꯫ ꯃꯐꯝꯁꯤꯗꯕꯨ ꯀꯃꯥꯏꯅ ꯑꯐꯕ ꯃꯤ ꯂꯥꯛꯇꯣꯏꯕ? ꯅꯪ ꯈꯪꯄꯣꯟꯇꯦꯗ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯎꯠ ꯑꯣꯜꯍꯟꯒꯗꯕ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯃꯛ ꯑꯣꯜꯍꯟꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏ꯫ ꯅꯪꯅ ꯐꯠꯇꯕ ꯇꯧꯔꯨꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯑꯣꯠ ꯅꯩꯒꯗꯕ, ꯁꯤꯗꯤꯅꯦ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯂꯩꯔꯩꯄꯥꯛꯇꯅꯤ꯫ ꯂꯩꯀꯣꯜꯗ ꯍꯩ ꯂꯩ ꯊꯥꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤꯁꯤꯡꯅ ꯔꯣꯖꯔ ꯂꯥꯛꯄ ꯎꯕꯗ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤꯕꯗꯨ ꯔꯣꯖꯔ ꯃꯁꯥꯅ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗ ꯁꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯔꯣꯖꯔꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯁꯣꯔꯣꯛ ꯑꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ, ꯁꯥꯔ, ꯁꯥꯔ, ꯔꯣꯖꯔꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ, ꯊꯣꯏꯕꯤꯁꯅꯥ ꯀꯩꯗꯧꯔꯦ? ꯑꯩ ꯂꯣꯇꯔꯤ ꯐꯥꯎꯔꯦ꯫ ꯔꯣꯖꯔꯁꯨ ꯍꯔꯥꯎꯅ, ꯍꯥ, ꯑꯁꯦꯡꯕꯒꯤꯔꯣ? ꯑꯁꯦꯡꯕꯒꯤꯅꯦ ꯁꯥꯔ, ꯇꯨ ꯑꯩꯒꯤ ꯂꯣꯇꯔꯤ ꯇꯤꯀꯦꯠ꯫ ꯔꯣꯖꯔꯅ ꯇꯤꯀꯦꯠꯇꯨ ꯌꯦꯡꯂꯝꯃꯤ꯫ ꯗꯦꯜꯂꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯅ ꯐꯪꯖꯗꯧꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯆꯠꯂꯝꯗꯥꯏꯒꯤ ꯑꯆꯥꯄꯣꯠ ꯆꯥꯔꯨꯁꯤ ꯂꯥꯎꯗꯅ꯫ ꯍꯣꯏ ꯁꯥꯔ, ꯑꯗꯣ ꯑꯩꯗꯤ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯔꯣꯖꯔꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ナꯟꯕꯤꯔꯒ, ꯑꯄꯪꯕꯤ, ꯁꯤꯗ ꯂꯩꯕꯕꯨꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯇꯨꯅꯅꯦ ꯁꯪꯁꯥꯔꯒꯤ ꯑꯋꯥꯏ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯦ꯫ ꯑꯗꯣ ꯁꯥꯔ, ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯍꯜ ꯑꯣꯏꯔꯒ ꯑꯃꯨꯛ ꯁꯤꯔꯛꯀꯅꯤꯗꯅ, ꯁꯥꯔ ꯅꯪ ꯑꯗꯨꯝ ꯂꯩꯔꯝꯈꯤꯒꯗ꯭ꯔꯣ? ꯔꯣꯖꯔꯁꯨ ꯋꯥꯍꯩꯗꯨꯗ ꯅꯣꯛꯏ꯫ ꯑꯩꯕꯨꯗꯤ ꯂꯩꯔꯝꯈꯤꯅꯤꯌꯦ, ꯑꯗꯣ ꯅꯪꯅꯗꯤ ꯈꯪꯂꯔꯣꯏ, ꯍꯥꯏꯗꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯈ꯭ꯔꯗꯤ ꯍꯥꯟꯅꯒꯤ ꯀꯩꯝꯇ ꯅꯤꯡꯁꯤꯡꯂꯔꯣꯏꯌꯦ꯫ ꯊꯣꯏꯕꯤꯁꯅꯥꯁꯨ ꯅꯨꯡꯉꯥꯏꯇꯅ, ꯑꯣ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯍꯥꯟꯅ ꯂꯩꯔꯛꯄ ꯊꯋꯥꯏ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯗꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯟꯗꯤ ꯉꯟꯇꯥꯅ ꯇꯤꯀꯦꯠ ꯑꯃꯃꯨꯛ ꯐꯪꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯈ꯭ꯔꯅꯤ꯫ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯅꯣ, ꯁꯥꯔꯅ ꯐꯥꯎꯅꯦ ꯀꯜꯂꯛꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯑꯃꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯛꯏ꯫ ꯑꯍꯜ ꯑꯗꯨꯅ ꯌꯦꯡꯂꯛꯏꯕꯗꯣ ꯑꯥꯔꯊꯔ ꯔꯣꯖꯔ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯉꯁꯤ ꯃꯈꯣꯏ 50 ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯦ, ꯔꯤꯖꯜꯁꯨ ꯂꯥꯛꯑꯦ, ꯑꯗꯨꯕꯨ ꯃꯤꯁꯇꯔ ꯔꯥꯖ ꯁꯣꯝꯒꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯔꯥꯖ ꯃꯄꯤꯅ ꯇꯩꯊꯣꯛꯆꯩ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯃꯍꯥꯛ ꯆꯍꯤ 30 ꯍꯦꯜꯂꯕꯅꯤ꯫ ꯃꯥꯒꯤ ꯇꯨꯡꯗ ꯂꯥꯛꯄꯈꯩꯗꯤ ꯂꯣꯏꯅ ꯑꯉꯥꯡ ꯅꯋꯥ ꯑꯣꯟꯅꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯨꯞꯊꯔꯒ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯇꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯂꯨꯛ ꯑꯃ ꯐꯥꯎꯕ ꯀꯠꯄꯤꯔꯛꯇ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯩꯄꯥꯛꯇ ꯂꯩꯔꯤꯕꯅꯤ꯫ ꯔꯣꯖꯔꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯃꯤꯁꯇꯔ ꯔꯥꯖ, ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯌꯦꯡꯉꯣ, ꯃꯤꯔꯩꯕꯥꯛꯇꯗꯤ ꯍꯥꯠꯅ ꯁꯨꯅꯕ, ꯃꯤ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯊꯤꯕ, ꯈꯠꯅ ꯆꯩꯅꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯁꯤꯗꯗꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯥ? ꯆꯨꯝꯃꯤ ꯁꯥꯔ, ꯃꯐꯝꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯃꯩꯇ꯭ꯔꯕꯥꯛꯇꯒꯤꯁꯨ ꯍꯦꯜꯂꯤ꯫
ꯑꯗꯨꯕꯨꯅꯦ ꯁꯔ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯅꯁꯨ ꯆꯥꯎꯗꯨꯛ ꯑꯃ ꯐꯥꯎꯕ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯀꯠꯄꯤꯔꯛꯇꯕ ꯍꯥꯏꯕꯁꯦ ꯊꯋꯥꯏ ꯃꯌꯥꯝꯁꯤꯗꯒꯤꯗꯤ ꯀꯌꯥꯗ ꯇꯣꯜꯂꯕꯅꯣ? ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯃꯈꯛꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯃꯄꯥꯒꯤ ꯆꯥꯛꯂꯨꯛ ꯑꯃꯇꯪꯗꯤ ꯇꯝꯕꯤꯔꯛꯂꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯏꯆꯥ ꯄꯤꯕ ꯉꯥꯛꯇ 6 ꯄꯣꯛꯂꯨꯕꯒꯤ ꯃꯍꯩꯅꯤ ꯑꯩꯅ ꯉꯁꯤ ꯂꯩꯔꯩꯕꯥꯛꯁꯤꯗ ꯇꯣꯟꯅ ꯍꯤꯡꯂꯤꯕꯁꯦ. ꯅꯠꯇꯦ ꯔꯥꯖ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ. ꯊꯣꯏꯕꯤꯁꯅꯥꯅ ꯄꯨꯄꯨ, ꯊꯣꯏꯕꯤꯁꯅꯥꯅ ꯔꯥꯖꯇ ꯀꯣꯟꯁꯤꯜꯂꯒ, ꯄꯨꯄꯨ ꯑꯩꯗꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯅꯤ. ꯄꯨꯄꯨ ꯅꯪꯁꯨ ꯁꯣꯏꯗꯅ ꯃꯩꯇ꯭ꯔꯕꯥꯛꯇ ꯂꯥꯛꯎꯀꯣ. ꯔꯥꯖꯅ ꯅꯨꯡꯁꯤꯅ, ꯍꯣꯏ ꯄꯨꯄꯨ ꯂꯥꯛꯀꯗꯣꯏꯅꯤ ꯅꯣꯡꯃꯗꯤ. ꯏꯁꯨꯅ ꯍꯥꯜꯂꯕꯅꯤꯅ ꯏꯁꯨꯅ ꯄꯨꯄꯨꯗꯒꯤ ꯍꯜꯂꯅꯤꯀꯣ. ꯔꯣꯖꯔꯅ ꯐꯥꯒꯤ ꯇꯧꯔꯛꯏ. ꯀꯅꯥꯅ ꯈꯪꯅꯤ, ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯧꯄꯥ ꯑꯣꯏꯅ ꯄꯨꯄꯨ ꯂꯥꯛꯄꯁꯨ. ꯑꯗꯒꯤꯗꯤ ꯄꯨꯄꯨꯅ ꯑꯣꯏꯅ ꯊꯣꯏꯕꯤꯁꯅꯥꯗꯅꯦ ꯆꯤꯆꯦ ꯀꯥꯏꯅ ꯀꯧꯗꯣꯔꯤꯕꯅꯤ. ꯑꯗꯨ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨ ꯅꯣꯛꯃꯤꯟꯅꯩ. ꯇꯥꯟꯖꯥꯗꯨꯗ ꯖꯦꯀꯣꯕꯀꯤ ꯐꯣꯟ ꯂꯥꯛꯏ. ꯃꯥꯁꯣꯏ, ꯀꯥꯏ ꯂꯩꯔꯦ? ꯏꯔꯤꯛ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯤꯀꯣ. ꯑꯁ, ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ꯭ꯔꯣ? ꯍꯣꯏꯃꯦ, ꯑꯗꯨꯅꯕꯨ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅꯤ ꯑꯩꯅ. ꯚꯥꯏ, ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯗꯤ ꯌꯥꯎꯕꯨ ꯌꯥꯎꯅꯤꯡꯗꯕꯅꯤ. ꯀꯌꯥꯕꯨ ꯍꯩꯅꯗ꯭ꯔꯦꯗ. ꯍꯩꯅꯗꯦꯗꯅꯕꯨ ꯌꯥꯎꯅ ꯌꯥꯔꯤꯕ꯭ꯔꯣ? ꯂꯩꯍꯧꯔꯤꯕ ꯇꯝꯅꯔꯥꯏ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅꯅꯤ ꯐꯥꯗꯣꯏꯁꯦ. ꯀꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯒꯦ? 1 ꯂꯥꯈ ꯍꯦꯜꯂꯦ. ꯏꯃꯥꯏ, ꯑꯗꯨ ꯃꯌꯥꯝꯗꯨꯕꯨ ꯉꯁꯤ ꯂꯣꯏ ꯐꯥꯗꯣꯔꯤꯕ? ꯍꯣꯏ. ꯑꯁ, ꯁꯤꯕ ꯇꯥꯔꯦ ꯑꯗꯨꯗꯤ. ꯅꯪꯕꯨ ꯑꯍꯤꯡꯕ ꯊꯋꯥꯏꯔꯣ ꯍꯥꯏꯁꯦ? ꯍꯩ, ꯌꯥꯔꯦ ꯊꯝꯃꯣ, ꯂꯥꯛꯑꯒꯦ. ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯃꯒꯤ ꯃꯄꯣꯛ ꯄꯣꯛꯂꯝꯗꯥꯏꯒꯤ ꯀꯩꯅꯣꯝꯇ ꯆꯥꯃꯤꯟꯅꯒꯦ ꯈꯟꯕꯅꯦꯕ. ꯊꯋꯥꯏꯁꯤꯡꯗꯨꯒ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯔꯤꯗꯨꯕꯨ ꯅꯊꯧꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯊꯕꯛ ꯆꯤꯟꯈ꯭ꯔꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯋꯥꯏ ꯃꯌꯥꯝꯗꯨꯒ ꯀ꯭ꯂꯣꯁ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦꯁꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯅꯣꯔꯣꯛꯇ ꯂꯩꯈꯤꯕꯗꯒꯤ ꯅꯕꯨꯛꯇꯤ ꯐꯠꯇꯕ ꯌꯥꯕ ꯐꯠꯇ꯭ꯔꯦꯅꯦ ꯏꯕꯣꯅ. ꯅꯪ ꯐꯔꯤꯅ ꯀꯩꯗꯧꯗꯣꯏꯕ? ꯃꯤ ꯑꯣꯜꯍꯟꯕ ꯉꯝꯕꯁꯨ ꯅꯠꯇꯕꯗ. ꯍꯣꯏ ꯂꯥꯛꯑꯒꯦ. ꯋꯥꯗꯤ ꯋꯥꯔꯅꯤꯌꯦ ꯑꯣꯏꯕ. ꯉꯁꯤ ꯂꯣꯏꯅ ꯉꯝꯂꯣꯏꯑꯕ. ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯆꯪꯅꯗꯕꯅꯤ ꯀꯩꯅꯣ. ꯏꯔꯤꯛ ꯍꯥꯟꯅ ꯃꯩꯇ꯭ꯔꯕꯥꯛꯇ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯇꯨꯡꯂꯣꯝꯗꯒꯤ ꯔꯣꯖꯔ ꯑꯃꯅꯤ ꯖꯦꯀꯣꯕꯅ, ꯍꯜꯂꯣ ꯁꯔ. ꯏꯔꯤꯛ ꯆꯨꯔꯨꯞ ꯃꯆꯩꯗꯣ ꯑꯃꯨꯛꯇꯪ ꯆꯤꯡꯈꯠꯂꯒ ꯃꯃꯥꯏꯗꯨ ꯁꯠ ꯑꯣꯟꯊꯣꯔꯛꯏ. ꯍꯜꯂꯣ ꯕ꯭ꯔꯗꯔ. ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯔꯤꯅꯦ. ꯖꯦꯀꯣꯕꯅ ꯍꯥꯏꯔꯛꯄꯅꯤ. ꯔꯣꯖꯔꯅ, ꯑꯁ, ꯁꯥꯊꯤ ꯁꯥꯊꯤꯕ ꯊꯋꯥꯏ ꯌꯥꯝ ꯂꯩꯗꯤ ꯂꯩꯕꯅꯤꯀꯣ. ꯀꯤꯔꯤꯔꯣ? ꯑꯩꯕꯨꯗꯤ ꯀꯤꯕꯤꯗꯦꯗ. ꯁꯤꯗꯩ ꯑꯙꯥ ꯃꯣꯔꯥꯁꯦ ꯈꯔꯗꯤ ꯀꯤꯔꯝꯒꯅꯤ. ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ. ꯇꯝꯅꯔꯥꯏ ꯃꯌꯥꯝꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯇꯝꯅꯅꯤꯒꯦ? ꯑꯩ ꯂꯥꯛꯑꯁꯤꯅꯤ. ꯁꯔꯅ ꯅꯍꯥꯟꯅ ꯂꯥꯛꯄꯤꯔꯗꯤ ꯐꯗꯧꯕ. ꯍꯧꯖꯤꯛꯇꯤ ꯇꯝꯅꯔꯥꯏꯁꯤꯡꯗꯣ ꯃꯁꯤꯡ ꯌꯥꯝ ꯊꯤ ꯌꯥꯝꯈ꯭ꯔꯕꯅꯤ. ꯅꯣꯏꯅꯤꯅ ꯊꯧꯁꯥꯗꯕꯒꯤꯅꯤ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯤ ꯅꯠꯇ꯭ꯔꯣꯁꯦ? ꯑꯩꯅ ꯅꯠꯇꯦꯀꯣ, ꯃꯥꯅꯅꯤ ꯁꯔ. ꯑꯦ, ꯇꯥꯏꯅꯕꯤꯔꯣꯍꯦ, ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯣꯕ ꯅꯪ.